ngasi September gi tang tara irai numit asigi yai farabu pungpam asida mahusagumna Manipur Muslim akhina serial naina episode naina mathang manau naina puthorakpa pangal lattagi athoi basing haiba thoram adugi mapan suba episode adu ngasi miyamang da puduna lakchari hariba mapan suba episode adu da puduna lakchari basi thoidok hendok na miyam su sakhang biraba adugum laba ja koi writer amakak haiba tare tongan tongan ba lamsing da khut thabiriba adugum laba writer amakak koi puduna lakchari Mingona Panjaraba Zadugi Mimindi Muhammad Usman Gani Basai Ming Tawa Matamda Todo Indonesia Sakan Biram Lagan Haibagi Tajabalajay Muhammad Usman Gani Basai Zagi Apok Mimina Muhammad Abdul Jalil Ozabu Kayahaba Makada Pangalatagi Atoy Basingi Mapal Subi Pishona Taram Nokchariaja. Thank you. Makatara Pasi was Adaki Ihal Han Bamakta Kanjini Isaza. Ozagi mingbudi miyam na sudu makangbire ay na sumyangi mangda du magpanbi panjare adu ozagi ming laifam ima babagi ming na chingbudo ang kumna kitang habiba yabraja. Okay, taksha ajage. Aigi laifam si mayang pani si kimung dalaiba pubak shawne aduga aigi bagi ming na lai hidraba Abdul Jalil Haji imana Imasul Hidre, Imagi Minasira Hazibi Kawai. Yam no Nigeria. Akoi Miam na Kanganiba, Madi Koina su Kangjabasi, Ozasi, Hiram Kayada, Koigi, Kutabi, Hibadoni, Maru and Samna Eba Kotpagi Tabaxida, Samna Kanda, Radio Lilasing Iba, Sumang Lilasing Iba, the Giwari audio when a Putokra was I among Sulari Makata Koi Adum Lakjake. Mayam sing she could put up with Taboxini, Ibagi Taboxini, some now than Sanction Bilisi, some the Saxon, Bagi, Hiram Nataba, Ibagi my Kate today no than Sanction Bilisi. Ado, Hojiji Nanaching, but was at the Gi Tolaki, but not Kamakoi Lagra, Madomasuku Makata to Mulak again. Ado Ahan, but those are Quiggy, was at the Gi Queen Kanjani Isuda. Ahan, but see Quiggy Eva Kotbagi Taboxia. Mashi Ozana Sahi Kayagumba Surakpa Dagi Eva Corporate Taboxi Chanchin Bire Yamati Kari Uru Dagi Kanakana Kariki Tobu Uru Dagi encouraged Tokini inspired Toki the Namashi Aishu in Gaina Dum Polokiba Wakaloira Vanoza Kitan Tambi. Oi, Masi Mio Begam Lana Mi to the Luinan Bira Pahabatari. Sauna in class 7 night Tambagi Soy the Gihana magazine. Da Atopa Imanavisina Hamanava articles EBU and Adum Karagadum Ire, Pazava Pazadabanatana. Aduga Masita saying I again Katar occurred the developer of Pahata Norris, developer of College Library of Paswadi. Samasiki Salariba Mong si Miam that come to Gadegi, Yaningdava. I pain by pain. Massacre minor to one get a case color Borea. Other than Gidi, I say, Lila Umbasi, Adam Iba Hore. I do Pondoctri, Adam Menuelona, Adam I son of a Yaba to Hobby Tambado. Tambani. Other Gidi, I see College Loisale. Imong manungi tabak adum tawbaga loina isa sida apam amadi lakrabnina khwaidagi ahanbada aina kisai hazan musa alayhi salam gi wari si masi akoi najam ga loina pung ani gi episode ama volume 1 to na khaido ga singer khana sak mar marta najam si sakpi daga to boy Adagidi Nasaya Pam Badilina Radio da Quiggy Imana Singna Zugabaniga and a Quiggy Ladana. The Sigi Zugabani, Taubagi, scripts Ibina Barak, scripts Ibina Barak, but they do Sapaka, Radio de Gi Quiggy Aga Santi Sarma Namale, Mana, recordings in Lowy.
ꯂꯧꯕꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯞꯁꯤꯗ ꯀꯩꯅꯣ ꯇꯧꯕꯁꯤꯗꯩꯁꯤꯗ ꯃꯥꯅ ꯀꯔꯤꯅ ꯍꯥꯏꯈꯤꯕꯨ ꯑꯣꯖꯥ ꯅꯈꯣꯏ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯅꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒ ꯐꯪꯍꯟꯗ꯭ꯔꯒ ꯌꯥꯝ ꯋꯥꯅ ꯂꯥꯟꯗ ꯍꯥꯏꯗꯤ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯤꯂꯥ ꯑꯣꯏꯅ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯑꯩ ꯇꯝꯃꯛꯈꯤꯑꯅ ꯍꯥꯏ ꯑꯗꯨꯗꯤ ꯑꯩ ꯑꯣꯟꯂꯤ 7 daysꯒꯤ ꯃꯅꯨꯡꯗ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩ 7 daysꯒꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯀꯔꯕꯂꯥꯒꯤ ꯃꯩꯗꯥꯟ ꯀꯔꯕꯂꯥꯒꯤ ꯂꯥꯜ ꯍꯥꯏꯕ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯑꯍꯥꯟꯕ ꯏꯕꯅꯦ ꯑꯗꯩꯗꯤ ꯂꯥꯏꯒꯤ ꯍꯨꯀꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯀ꯭ꯔꯤꯞ ꯂꯤꯂꯥꯁꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯈꯔꯦ ꯃꯩꯇꯩꯅꯁꯨ ꯑꯃꯅꯁꯨ ꯑꯗꯨꯝ ꯇꯥꯕꯗ ꯄꯥꯝꯕ ꯃꯁꯤꯗꯤ ꯃꯨꯁꯂꯤꯝꯒꯤ ꯋꯥꯔꯤꯅꯤ ꯇꯥꯅꯤꯡꯗꯦꯅꯦ ꯍꯥꯏꯗꯨꯕꯨ ꯑꯣꯏꯗꯕ ꯍꯥꯏꯔꯤꯁꯤꯁꯨ ꯑꯣꯖꯥ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯔꯦꯗꯤꯑꯣ ꯂꯤꯂꯥꯅꯤ ꯑꯗꯩꯗꯤ ꯁꯣꯛ ꯀꯌꯥꯒꯨꯝꯕꯗ ꯑꯣꯏꯕ ꯑꯗꯨ 2006 ꯑꯣꯏꯅꯤ 2006 ꯒꯨꯝꯕ 2006 ꯑꯣꯏꯅꯤ ꯃꯈꯥ ꯇꯥꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩꯗꯤ ꯃꯊꯪ ꯍꯥꯏꯗꯤ ꯆꯦꯅꯦꯜꯗꯣ ꯑꯃ ꯈꯪꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯁꯤ ꯑꯦꯄ꯭ꯔꯨꯞ ꯇꯧꯊꯣꯛꯈ꯭ꯔꯦꯗꯅ ꯀꯔꯕꯂꯥꯒꯤ ꯂꯥꯜ ꯑꯁꯤꯗ ꯑꯩꯁꯤ ꯑꯦꯖ ꯑꯦ ꯔꯥꯏꯇꯔ ꯔꯦꯗꯤꯑꯣꯒꯤ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯃꯊꯪ ꯑꯗꯨꯝ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯒꯤꯗꯤ ꯑꯃꯨꯛꯀ ꯑꯩꯅ ꯀꯔꯤ ꯈꯜꯂꯛꯏ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯁꯤ ꯇꯧꯕꯁꯤꯗꯩꯗ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯊꯤꯌꯥꯝ ꯆꯤꯡꯂꯦꯟꯁꯤꯅ ꯑꯩꯒꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯃ ꯀꯨꯝꯕꯅꯦꯕ ꯃꯥ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯑꯣꯀꯦ ꯔꯦꯗꯤꯑꯣꯒꯤ ꯂꯤꯂꯥ ꯑꯃꯗ ꯑꯣꯖꯥ ꯆꯤꯡꯂꯦꯟꯁꯤꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟꯁꯤ ꯇꯧꯔꯛꯑꯦ ꯑꯣꯖꯥ ꯑꯩ ꯀꯃꯥꯟꯗꯣ ꯆꯤꯡꯂꯦꯟꯅꯤ ꯑꯗꯨꯅ ꯑꯣꯖꯥꯒ ꯑꯩꯒ ꯑꯝꯇꯪ ꯎꯅꯗ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯍꯥꯏ ꯃꯐꯝ ꯃꯇꯝ ꯊꯥꯅꯔꯦ ꯆꯠꯂꯦ ꯃꯥꯅ ꯍꯥꯏꯁꯦ ꯑꯣꯖꯥ ꯁꯨꯃꯥꯡ ꯂꯤꯂꯥ ꯏꯗ ꯌꯥꯔꯣꯏꯁꯤꯅꯦ ꯑꯣꯖꯥ ꯑꯩꯁꯨ ꯄꯥꯝꯃꯒꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯧꯕ ꯆꯠꯅꯕ ꯌꯥꯒꯗ꯭ꯔꯅꯦ ꯍꯥꯏꯗꯤ ꯀꯔꯤꯒꯤ ꯌꯥꯗꯅꯒꯦꯅꯦ ꯑꯣꯖꯥ ꯏꯗꯩꯌꯨ ꯍꯥꯏꯅ ꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯑꯩ ꯃꯊꯪ ꯏꯕ ꯍꯧꯔꯛꯈꯤꯕꯅꯤ ꯃꯈꯥꯗ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤ ꯍꯥꯏꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯍꯤꯔꯝꯁꯤꯗꯩꯗ ꯈꯨꯠ ꯊꯥꯕꯁꯤ ꯑꯣꯖꯥ ꯌꯥꯝ ꯇꯥꯡꯉꯤ ꯌꯥꯝ ꯇꯥꯡꯕ ꯍꯥꯏꯁꯤ ꯏꯚꯟ ꯂꯩꯇꯦ ꯐꯥꯎ ꯍꯥꯏꯕ ꯌꯥꯏ ꯃꯁꯤꯡ ꯊꯤꯔꯨꯔꯗꯤ 2-3 ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯐꯥꯎꯕꯗ ꯌꯥꯝ ꯇꯥꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯔꯦꯗꯤꯑꯣ ꯂꯤꯂꯥꯁꯤ ꯑꯣꯖꯥ ꯀꯌꯥꯒꯨꯝꯕ ꯁꯨꯕꯤꯈ꯭ꯔꯦ ꯃꯁꯤꯡ 1-2ꯗꯪ ꯄꯟꯕꯤꯕ ꯌꯥꯕ꯭ꯔꯥ ꯃꯃꯤꯡꯗꯣ ꯔꯦꯗꯤꯑꯣ ꯂꯤꯂꯥꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯏꯕꯗꯤ ꯀꯔꯕꯂꯥꯒꯤ ꯂꯥꯟꯁꯤꯃ ꯂꯩꯔꯦꯗꯅ ꯑꯗꯒꯤꯗꯤ ꯃꯊꯪ ꯈꯨꯒꯥ ꯇꯨꯔꯦꯟꯒꯤ ꯏꯔꯥꯟꯕꯤ ꯅꯤꯡꯁꯤꯡ ꯃꯍꯟ ꯑꯁꯤꯜ ꯑꯋꯥꯟꯊꯥꯒꯤ ꯅꯣꯡꯂꯩ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯈ꯭ꯔꯕꯗ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯃꯤꯍꯧꯂꯥꯡꯁꯤꯅꯆꯤꯡꯕ ꯌꯥꯝꯈ꯭ꯔꯦ ꯍꯣꯏ ꯂꯤꯂꯥ ꯀꯌꯥꯒꯨꯝꯕꯗꯤ ꯁꯨꯕ ꯆꯥꯎꯔꯥꯛꯅ ꯃꯁꯤ ꯂꯤꯂꯥ 14-15 ꯍꯦꯜꯂꯝꯒꯅꯤ 15ꯗꯤ ꯁꯨꯔꯝꯒꯅꯦꯕ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ ꯃꯁꯤꯡꯅꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏꯅ ꯇꯥꯖꯍꯧꯕꯗ ꯄꯨꯡ ꯑꯃꯃꯝꯒꯤ ꯇꯧꯏ ꯑꯗꯣ ꯄꯨꯡ ꯑꯃꯃꯝꯒꯤ ꯂꯤꯂꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯂꯤꯂꯥꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯄꯣꯠ ꯑꯃꯈꯛ ꯂꯩ ꯑꯣꯖꯥ ꯃꯁꯤ ꯃꯌꯥꯝꯅ ꯇꯥꯕꯗꯁꯨ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯂꯤꯂꯥꯁꯦ ꯁꯨꯝ ꯏꯔꯛꯄ ꯃꯇꯝꯗ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯁꯨꯝ ꯏꯔꯛꯄ ꯃꯇꯝꯗ ꯄꯨꯡ ꯑꯃꯗ ꯁꯥꯟꯅꯗꯣꯏꯅꯤ ꯁꯝꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯁꯤꯅ ꯃꯤꯅꯠ 10-20 ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯅꯕꯗꯁꯨ ꯊꯣꯏꯗꯣꯛꯅ ꯍꯥꯏꯗꯤ ꯃꯤꯌꯥꯝꯅ ꯈꯪꯉꯣꯏ ꯀꯝꯄ꯭ꯂꯦꯟ ꯂꯩꯔꯣꯏꯕ ꯄꯨꯡ ꯑꯃꯗ ꯁꯥꯟꯅꯒꯗꯧꯕ ꯂꯤꯂꯥꯁꯤꯗꯤ ꯁꯨꯡꯍꯦꯟ ꯍꯦꯟꯕ ꯌꯥꯄꯣꯟꯇꯦ ꯑꯗꯒꯤ ꯇꯦꯟꯁꯟ ꯂꯩꯅ ꯈꯜꯂꯣ ꯍꯦꯛꯇ ꯃꯇꯝ ꯂꯣꯏꯔꯦꯅ ꯁꯨꯃꯥꯡ ꯂꯤꯂꯥꯗꯣ ꯍꯦꯛꯇ ꯂꯣꯏꯁꯟ ꯌꯥꯄꯣꯟꯇꯦꯕ ꯑꯗꯣ ꯁꯨꯝꯕ ꯑꯃ ꯂꯩꯕꯅꯤꯅ ꯄꯨꯡꯁꯤꯒꯤ ꯃꯇꯝꯁꯤ ꯇꯥꯏꯃꯤꯡꯁꯤ ꯀꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯑꯣꯖꯥ ꯍꯤꯁꯥꯞꯇ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯅꯣ ꯃꯁꯤ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯞꯁꯤ ꯏꯀꯥꯟꯗꯅꯦ ꯃꯁꯤ ꯑꯩꯅ ꯏꯊꯣꯛꯑꯦ ꯏꯊꯣꯛꯑꯒ ꯏꯁꯥꯅ ꯄꯥꯊꯣꯛꯑꯒ ꯌꯦꯡꯉꯦ ꯑꯠꯆꯥ ꯄꯥꯔꯒ ꯇꯥꯏꯃꯤꯡ ꯌꯦꯡꯉꯒ ꯌꯦꯡꯉꯦ ꯑꯗꯣ ꯑꯩꯗꯤ ꯏꯕꯁꯤ ꯌꯥꯝ ꯁꯥꯡꯒꯜꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯄꯨꯡ ꯑꯃ ꯗ꯭ꯌꯨꯔꯦꯁꯟꯗꯒꯤ ꯍꯦꯜꯂꯅꯤ ꯈꯜꯂꯒ ꯈꯔ ꯀꯛꯊꯠꯂꯒ ꯁꯦꯝꯃꯦ ꯑꯃꯨꯛ ꯇꯦꯟꯁꯜꯂꯦ ꯑꯗꯨ ꯐꯥꯎꯗꯁꯨ ꯑꯥꯔꯇꯤꯁꯁꯤꯡꯅ ꯁꯥꯟꯅꯔꯛꯄꯗꯗꯤ 8 ꯌꯧꯔꯛꯄꯅꯤꯅ ꯈꯔ ꯑꯃꯨꯛ ꯁꯥꯡꯇꯣꯛꯑꯦ ꯑꯗꯨꯏ ꯑꯗꯨ ꯃꯈꯣꯏꯅꯁꯨ ꯈꯔ ꯀꯛꯊꯠꯂꯤꯅꯦ ꯑꯠꯆꯥ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯈꯔ ꯇꯧꯔꯒ ꯑꯗ ꯃꯥꯒꯤ ꯏꯗꯤꯠ ꯇꯧꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯞꯁꯤꯒꯤ ꯗꯤꯔꯦꯛꯁꯟ ꯄꯤꯔꯤꯕꯗꯨꯅꯁꯨ ꯑꯗꯨꯒꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤन ꯑꯗꯨꯝ ꯇꯧꯅꯔꯤꯕꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯐꯦꯠ ꯄꯟꯕꯕꯨꯗꯤ ꯍꯧꯕꯤꯔꯝꯃꯦ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯇꯥꯡꯁꯤꯅ ꯀꯃꯥꯏꯅ ꯆꯪꯉꯛꯄꯅꯤ ꯍꯥꯏꯕ ꯉꯁꯥꯏ ꯑꯣꯖꯥ ꯆꯤꯡꯂꯦꯟꯒ ꯊꯦꯡꯅꯔꯨꯕꯗ ꯑꯣꯖꯥ ꯆꯤꯡꯂꯦꯟꯅ ꯕꯥꯔꯇꯣꯟ ꯇꯧꯕꯤꯔꯛꯄ ꯑꯝꯇꯪ ꯏꯕꯤꯌꯣ ꯍꯥꯏꯔꯛꯄ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯀꯩꯀꯩ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯗꯗꯤ ꯀꯔꯝꯕ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯡ ꯏꯕꯤꯈ꯭ꯔꯦ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ 2011ꯗ ꯏꯍꯥꯟ ꯍꯥꯟꯅ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯁꯤ ꯏꯕꯅꯤ ꯗꯦꯗꯤꯀꯦꯇꯦꯠ ꯋꯥꯔꯜ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯗꯣꯜꯅ ꯁꯥꯟꯅꯕꯤꯕ ꯑꯗꯨꯝ ꯐꯦꯁꯇꯤꯚꯦꯜ ꯀꯥꯏ ꯆꯍꯤꯗꯨꯒꯤ ꯂꯤꯂꯥ ꯏꯕꯥꯔꯅ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯄ ꯆꯍꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯗ 2011ꯅꯤ ꯑꯗꯨ ꯁꯣꯚꯦꯅꯤꯌꯔ ꯀꯩꯀꯩ ꯂꯩ ꯑꯩꯒꯤ ꯐꯣꯇꯣ ꯅꯣꯡꯗꯣ ꯃꯈꯣꯏ ꯍꯥꯏꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯅ ꯄꯤꯕ ꯂꯩ
ꯑꯗꯒꯤ 2012ꯇꯁꯨ ꯃꯈꯣꯏ ꯍꯥꯏꯕ ꯗꯦꯗꯤꯀꯦꯇꯦꯠꯅ ꯑꯃꯨꯛꯀ ꯍꯜꯂꯒ ꯏꯉꯥ ꯂꯩꯁꯤ ꯐꯦꯁꯇꯤꯚꯦꯜ ꯀꯥꯏ ꯑꯗꯩ 2013ꯗ ꯄꯟꯊꯧꯑꯅ ꯊꯣꯏꯗꯣꯛꯅ ꯃꯃꯤꯡ ꯂꯩꯕ ꯗꯣꯜꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯈꯣꯏꯅ ꯌꯨꯝꯗ ꯂꯥꯛꯑꯒ ꯍꯥꯏꯕꯗꯒꯤ ꯑꯩ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯏꯔꯔꯣꯏꯅ ꯈꯟꯕ ꯈꯔ ꯂꯩ ꯃꯁꯤ ꯑꯩꯅ ꯀꯩꯅꯣꯗꯤ ꯍꯥꯏꯅꯤꯡꯗꯕꯀꯣ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯦꯔꯤꯅꯥꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯕ ꯃꯇꯝꯁꯤꯗ ꯆꯪꯅꯤꯡꯗꯕ ꯈꯔ ꯂꯥꯛꯄ ꯑꯗꯨꯒꯤ ꯑꯗꯒꯤ ꯑꯩꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯏꯔꯣꯏ ꯂꯩꯕꯅꯦꯕ ꯂꯩꯕꯁꯤꯗꯒꯤ ꯍꯥꯏꯕ ꯄꯟꯊꯧ ꯍꯥꯏꯕ ꯒ꯭ꯔꯨꯞꯁꯦ ꯁꯤꯅ ꯌꯨꯝꯗ ꯂꯥꯛꯑꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯕꯣꯔꯤꯕꯒꯅꯀꯣ ꯃꯣꯏ ꯉꯝꯖꯕ ꯈꯔ ꯄꯨꯔꯛꯑꯒ ꯁ꯭ꯀ꯭ꯔꯤꯞꯁꯤ ꯍꯧꯕꯤꯔꯣ ꯒꯥꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯩꯌꯦꯕ ꯑꯗꯨ ꯇꯧꯋꯦ ꯑꯗꯒꯤ ꯑꯩ ꯃꯊꯪ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯅꯤ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯍꯥꯏꯕꯁꯤꯒ ꯏꯉꯥ ꯂꯩ ꯍꯥꯏꯕꯁꯤꯒꯗꯤ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚꯦꯜꯗ ꯀꯥꯔꯤꯕꯅꯤ ꯐꯦꯁꯇꯤꯚꯦꯜꯗ ꯀꯥꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯄꯥꯔꯇꯤ ꯑꯃꯒꯤ ꯂꯤꯂꯥ 10 ꯁꯥꯟꯅꯕ ꯌꯥꯏ 5 ꯁꯥꯟꯅꯕ ꯌꯥꯏ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯑꯅꯤꯅ ꯑꯃ ꯈꯟꯒꯠꯂꯀꯥꯟꯗ ꯀꯝꯄꯤꯇꯤꯁꯟꯗ puthoi sigi pot sida ida koina prize phangakpa phangaktabai pot natana puthokpaduda adum mai yan bai do adum oirabane ba maramdi writer mayam amni irakpa lila manga truk sanarakpaduda aigi du khallaga makoina competition da puthoka tawbai sidi group 2 gi oina khwaidagi na makoina confident leibsi ai du oigribne ana madum sumai papa pot aba khangne ama sumai thamjake aduga makha tarakpada atai lila leire radio lila aduga sumang lila leire ani sinna tapa tai tai jana ibai thawak sidai khut thabiba ꯑꯩꯈꯣꯏꯒꯤ ꯐꯤꯜꯁꯤꯡꯁꯤꯗꯤ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯁꯂꯥꯃꯤꯛ ꯔꯤꯂꯤꯖꯁꯀ ꯃꯔꯤ ꯂꯩꯅꯅ ꯅꯣꯔꯅꯆꯤꯡꯕ ꯆꯦꯐꯣꯡꯗ ꯑꯗꯨꯝ ꯑꯥꯔꯇꯤꯀꯜ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯞꯄ ꯈꯔ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯌꯨꯁꯨꯐ ꯑꯜ ꯏꯁꯂꯥꯝꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯩꯅ 20 ꯍꯧꯈꯤꯕ 20ꯁꯦ ꯁꯤꯗꯩꯁꯤꯗ ꯄꯨꯊꯣꯛꯆꯩ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯈ꯭ꯔꯦꯕ ꯑꯠꯆꯥ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯊꯦꯡꯅꯖꯕꯗꯗꯤ ꯑꯣꯖꯥꯒꯤ ꯑꯣꯗꯤꯑꯣ ꯑꯣꯏꯅ ꯋꯥꯔꯤꯁꯤꯡ ꯑꯩꯈꯣꯏ ꯑꯣꯗꯤꯑꯣꯗ ꯄꯨꯊꯣꯛꯄꯁꯨ ꯑꯩꯈꯣꯏꯅ ꯇꯥꯖꯩ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯀꯔꯕꯂꯥꯒꯤ ꯃꯩꯗꯥꯜ ꯍꯥꯏꯕ ꯁꯤ ꯄꯨꯡ ꯑꯃꯒꯤ ꯏꯄꯤꯁꯣꯗꯅꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯀꯔꯕꯂꯥꯒꯤ ꯋꯥꯔꯤꯁꯤ ꯂꯤꯕ ꯑꯗꯨꯒ ꯃꯔꯛꯇ ꯑꯗꯨꯝ ꯁꯤꯡꯒꯔꯁꯤꯡꯅ ꯅꯖꯝ ꯁꯛꯄꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯤꯁꯥ ꯌꯥꯖꯔ ꯃꯨꯁꯥ ꯋꯥꯔꯤꯗꯨꯁꯨ ꯈꯪꯖꯔꯦ ꯋꯥꯔꯤꯗꯨꯒ ꯂꯣꯏꯅꯅ ꯅꯖꯝꯗꯣ ꯐ꯭ꯂꯣꯗ ꯂꯥꯏꯟ ꯋꯥꯔꯤꯒꯤ ꯐ꯭ꯂꯣꯗꯨꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯁꯂꯥ ꯊꯥꯛꯄꯒꯨꯝꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯈꯤꯇꯪ ꯍꯥꯞꯆꯤꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯝꯅ ꯃꯤ ꯑꯃꯅ ꯂꯥꯏꯔꯤꯛꯇꯒꯤ ꯄꯥꯕ ꯍꯥꯏꯕꯗꯨꯒ ꯑꯣꯖꯥꯒꯤ ꯑꯣꯗꯤꯑꯣꯁꯤ ꯇꯥꯕꯒꯤ ꯃꯍꯥꯎꯗꯨꯗꯤ ꯋꯥꯔꯤꯗꯨ ꯆꯞ ꯃꯥꯟꯅꯔꯒꯁꯨ ꯃꯍꯥꯎꯗꯨꯗꯤ ꯈꯦꯠꯅꯒꯗꯣꯏꯅꯦ ꯑꯗꯨꯒꯤ ꯈꯦꯠꯅꯕꯒꯤ ꯃꯍꯥꯎꯗꯣ ꯑꯣꯖꯥꯅ ꯐꯪꯍꯟꯅꯤꯡꯕꯒꯤ ꯄꯣꯠꯇꯨꯅꯦꯕ ꯑꯠꯆꯥ ꯑꯠꯆꯥ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗꯁꯨ ꯑꯣꯖꯥꯅ ꯏꯕ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯃꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯤꯡꯒꯤ ꯃꯇꯥꯡꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯨꯝꯕ ꯃꯥꯔꯤꯐꯠꯀꯨꯝꯕꯁꯨ ꯈꯔ ꯇꯥꯖꯩ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯡꯒꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯅ ꯐꯣꯡꯕ ꯑꯣꯏꯈ꯭ꯔꯦ ꯉꯁꯥꯏꯒꯤꯗꯨꯅ ꯑꯗꯣ ꯇꯣꯉꯥꯟꯕ ꯁꯤꯡꯒꯔ ꯑꯣꯏꯅ ꯑꯩ ꯔꯦꯀꯣꯔꯗꯤꯡ ꯑꯝꯇ ꯇꯧꯖꯒꯦ ꯀꯦꯁꯦꯠ ꯑꯝꯗ ꯑꯗꯣ ꯃꯌꯦꯛ ꯑꯃꯅꯤ ꯄꯤꯕꯤꯌꯨ ꯍꯥꯏꯔꯒ ꯍꯦꯛ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯧꯕꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯅꯥꯠꯀꯨꯝꯕ ꯃꯔꯤꯐꯠꯀꯨꯝꯕꯁꯤꯗꯤ ꯀꯌꯥꯒꯨꯝꯕ ꯃꯁꯤꯡ ꯆꯥꯎꯔꯥꯛꯅ ꯁꯨꯔꯝꯕ ꯌꯥꯏ ꯃꯁꯤꯗꯤ ꯆꯥꯎꯔꯥꯛꯅ ꯈꯪꯉꯔꯣꯏꯅꯦ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯝꯃꯦꯅ ꯂꯧ 10 ꯀꯨꯟꯒꯨꯝꯕ ꯍꯦꯜꯂꯅꯦꯕ ꯑꯣꯀꯦ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯔ ꯈꯤꯇꯪ ꯄꯟꯖꯔꯕꯗ ꯑꯣꯖꯥꯅꯕꯨꯗꯤ ꯃꯌꯥꯝ ꯑꯣꯏꯕꯅꯤꯅ ꯀꯔꯝꯕꯅꯣ ꯅꯤꯡꯁꯤꯡꯕ ꯊꯣꯛꯄꯤꯗꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯈꯨꯠꯁꯦꯝ ꯄꯨꯝꯕꯗꯩ ꯑꯊꯣꯏꯕ ꯍꯥꯏꯕ ꯑꯃꯁꯨ ꯑꯩꯈꯣꯏ ꯇꯥꯖꯩ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯕꯨ ꯇꯠꯇꯅ ꯀꯧꯊꯣꯛꯂꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯅꯥꯠꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯖꯩ ꯑꯗ ꯅꯨꯡꯁꯤꯕ ꯅꯕꯤꯕꯨ ꯅꯥꯎꯀꯣꯟꯕꯤꯈꯤꯕ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅꯁꯨ ꯇꯥꯖꯩ ꯁꯨꯝꯕ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯂꯩꯕ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯇꯥꯖꯩ ꯑꯗꯣ ꯂꯣꯏꯅꯃꯛ ꯑꯩꯈꯣই ꯇꯥꯕꯗꯤ ꯐꯅꯌꯥꯝ ꯇꯥꯔꯦ ꯑꯗꯣ ꯑꯩꯅꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯨꯗꯛꯁꯤꯗꯩꯗ ꯅꯤꯡꯁꯤꯡꯕ ꯉꯝꯖꯗ꯭ꯔꯦ ꯑꯣꯖꯥꯒꯤ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯇꯥꯖꯕ ꯂꯩ ꯃꯔꯛꯁꯤꯗꯩꯗ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ 6009744258 ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯕꯗ 6009744258 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯐꯣꯟ ꯇꯧꯕꯤꯔꯛꯂꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯂꯛꯇꯒꯤ ꯑꯊꯣꯏꯕꯁꯤꯡꯒꯤ 7 ꯁꯨꯕ ꯏꯄꯤꯁꯣꯗ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯃꯣꯍꯝꯃꯗ ꯎꯁꯃꯥꯟ ꯒꯅꯤ ꯋꯥꯁꯩꯗ ꯑꯗꯣꯝꯗ ꯍꯪꯕꯤꯅꯤꯡꯕ ꯑꯗꯣꯝꯗ ꯈꯪꯕꯤꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯊꯝꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯥꯡꯒꯜꯂꯛꯇꯒꯤ ꯑꯊꯣꯏꯕꯁꯤꯡ ꯍꯥꯏꯕ 7 ꯁꯨꯕ ꯏꯄꯤꯁꯣꯗ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯑꯈꯤ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯗꯨꯗꯅꯤ
हाइरिबे यूट्यूब चैनल से अदोमना सब्सक्राइब तौबीदिबे ओरगदि सब्सक्राइब तौसिबियु तोंगान तोंगान बा कोई कुडक कुडक की ओइबा लेटेस्ट इन्फॉर्मेशन एंड अपडेट्स लाको मतमदा सुखसोय सोयदना बा अदोंगी नाक्ति योरकनबगिदमक्ता मशी मशु थमजगे अदुगो जा हुजिकी अखोइगी थबक अमा तौबो मतम सिदैदा लीला इबबो हाइरो सुमांग लीला इबबो हाइरो नाट इबबो हाइरो हाइरिबो मयाम सिंग सियोजा तौरकपो मतमदा इमा बाबा सिंग सिनदि तौरिसी ओजा ओइहन्नबा अदगी नत्रगना डॉक्टर ओइहन्नबा इंजीनियर ओइहन्नबा मसिनी दो को लेक तमहनबिरिसी अदगी लाइरिक वाना तमहलगांदा दुम कई कई कातु करन ईदन लेरे सिनी दो को हलमन सिंग सिन तौरिसी खंगदबदगी आइतारा मधु कमाइन ओजागी मफम ददि ओजागी इमा बाबा सिंग सिदेगी कमाइन रिएक्शन लापी के ओजाना आन बहुगलक पसिदैदा मसी आइने इबोरपददि अखोई इमा सु बासु लेखिद्रे आई कोपर संग मतुंग अंगांग सिंग लेरबा मतुंग आई कहता है गवर्नमेंट सर्विस तौर मतुंग दा होरकेबने ओके हाना लेलक पुसीदी अखोई सु दुम लोमी होइना सुरगा चलगा दुम लाकपने ओजा से जो करी डिपार्टमेंट ले बिमना दुम तंग एजुकेशन दे लेजे अल्हम्दुलिल्लाह मखा तबियो अदुना मसी थोडोना कना सोय गोल्ड मसी का argument लेते अदुबु मसी मियोबगी अमले तौरिबा थबकसिदा मधुगी थौना पीबा हैबमा मसीगी पोसिदा इंगोंदि लेत्रे मरंदी अखोइना लेमिनेबे नुपीसिसु करी हैदारे अखोइ अदुम खुंगंग निंगोली हाउस वाइफ अदुम सोर सलागा मसायो अदुम लेबनी अदि मा बाबा हैरे लेखिद्रे अदगी अखोइगी खुंगंग लेकाइगी मीसिंगसे हारे थोदोंना सुम आर्ट पामबसी हुजि फावदा थोदों पामबसु लेतबा खंबसु लेतबा थोगपसु लेतबा अदुमाइ तवे अदु मसी याम वाना अपाम खतुना मरम ओरगा लागे वकुमदगिने आइने हेक पुंसीसिदा ngasi फावबदगी पुंसी लांथबेरे सिदैसिदा आइगी थबक अमदा होनबन खजिक्ता अदुगा माइपा माहिना मयाम साबय देंगोद लेते याम वाना वाना होनरगा हदकी उस्मान इस्लाम की वारी को बुलाइसी पुतुंग होनबदai सही ओमुक संगे लाइरिक्सी देदा सैरें कुथ्रामुक यावरी यावर सैरें सिंसी लाइरिक्सी यावर सैरें हाइबगे वानी तसें बदी मसी लोइना ट्विन पालावा नजम मातने सुर लोइ लेरे अदो मसी संगनबा ना दे कोई नमनबा न होनरको कालदा सिंगर ओइ बिदो सिंसिगा मोट खितंग कैगुम खसुम लेनगी बदेगी मकोइना थुसारता बाइतर अदुदी मसीना थौना ओरेगा तसेंना आई लाइक फोंबे वकले हमदे अदुदी आई तौरे पोजि कर माइना मियाम दे योहनगनी हाइना खला कांसिदा लाइक ओइनो आई पुथोबै थौना से लाना इंगोलदा हिमतम पिरागा मान लाइक पुथोखि याम नुंगाइजे जा मसी अखोइगी थबक अमा तौ मतमदा अखोइगी इमा बाबा इचलिनाउ सिंगना अदु मरुम पांग अमदि केरो लेकाइगी अखोइगी इचलिनाउ सिंगना मतेंग पांगबिरगदि थबक खुदिंग मक्सी जा याम थुना माइ पाक बाइदु ओइनरिम अदु बुदु ओजागी ददि है ओजाना थबक सि कन्न होगलक मतम से दैदा इमा इपा हाइखिरे हाइरे लेखिदरे अदुगा थोदोकना ले केरो लेकाइदगी इमुंग मनुंगदगी तेंग फंगबा है ओजागी लेखिद्रबने असिगुब सिचुएशन से ओजा खतना कना फावना मतेंग पांगबिद्रसु अल्लाह खत्तगी खलगा अल्लाह खत्तनदि लेपीको हाइबगी वखलोंदु चंचलकांद कनामना मतेंग पांगबिद्रसु अल्लाह लेरिसिदि अल्लाह मतेंग पांगबिगिने अमभौन मतेंग पांगबिद्रसु अल्लाह ककी मतेंग का हाइबगी वखलोंदु दैदा चंचलकदुना ngasi mai pakgi potu de yoreibni haibese akhoi thajaba leijei aduga makha tarak pasino jai akhoi odana sigi mayam singsi changchalakpa matam sidaida oda kana kana da tammu kholuba natragana karigumba khangakta ba kedubata hangu ba kholuba se masi kana kana laiki oda guru amani tang panbiu ga na hairati kana kana panni oja masi mine yam mungninga da wale ai kana magi mafam da sangakte adubu ai gi thamoida रेडियो लीला सिंसी इब मतमदा एकले बेओना मागी गुरु की लेदना केनोसी सारगा थमगा तौई हैबा माना अना रेडियो लीला सिंसी इब कांदा अजाम मोयन थे इनाउसे मससु खंदे ममिंग गतनी खंबा मासे थमोइदा सिंगसले मागी लीला सिंसी या पामसे बाइतर मासे थमोइदा सिंगसलगा ओजा की थाक्से ही यौजब ngamjaradi ko haina khalle batam bitokana mai tawe adu sumali lai gandana sumali lai kan sida sida makoi adu do writer phau phau mayam laidana sida soina ai thamoi sida writer ma diladana so ba play writer ma ai na singsal le ai thamoi sida sida sumali tawe aduga samno oza oina
ꯆꯠꯂꯒ ꯇꯝꯃꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯄꯤꯔꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯌꯥꯝꯁꯤꯡꯗꯨ ꯄꯥꯔꯒ ꯅꯩꯅꯔꯒ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯁꯤꯃ ꯌꯦꯡꯈꯤ ꯇꯥꯔꯗꯤ ꯑꯩꯁꯨ ꯁꯤꯃ ꯇꯝꯕ ꯌꯥꯏ ꯍꯥꯏꯅ ꯑꯗꯣꯝꯗꯒꯤ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯗꯨꯗꯒꯤ ꯇꯝꯖꯕꯩ ꯋꯥꯅꯤ ꯇꯣꯉꯥꯟꯅ ꯑꯣꯖꯥ ꯑꯣꯏꯅ ꯆꯠꯇꯅ ꯃꯌꯨꯝꯗ ꯀꯩꯗꯧꯗꯨꯅ ꯇꯝꯃꯛꯇꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯃꯥ ꯕꯕꯥ ꯉꯟꯅ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯃꯥ ꯕꯕꯥ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯃꯇꯦꯡꯕꯨꯗꯤ ꯐꯪꯉꯛꯇ꯭ꯔꯦꯅ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯆꯪꯁꯤꯜꯂꯛꯄꯗ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯈꯨꯡꯒꯪꯒꯤ ꯋꯥꯡꯃꯗꯒꯤꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯦꯡ ꯍꯥꯏꯗꯤ ꯆꯨꯝꯅ ꯅꯣꯂꯦꯖꯀꯤ ꯄꯣꯠ ꯅꯠꯇꯕꯗ ꯂꯥꯏꯔꯤꯛ ꯄꯣꯡꯕꯕꯨ ꯑꯣꯏꯔꯣ ꯑꯗꯩ ꯁꯨꯃꯥꯡ ꯂꯤꯂꯥ ꯏꯕꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯣꯗꯤꯑꯣ ꯅꯝꯕꯕꯨ ꯑꯣꯏꯔꯣ ꯃꯌꯥꯝꯁꯤꯡꯁꯤꯗ ꯁꯦꯟꯒꯤ ꯇꯦꯡꯕꯥꯡ ꯀꯩꯀꯩ ꯄꯤꯔꯛꯈꯤꯕꯗꯤ ꯑꯣꯖꯥ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯂꯨꯄꯥ ꯑꯃꯐꯥꯎ ꯂꯩꯇꯦ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯇ꯭ꯔꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯃꯤꯛ ꯀꯜꯆꯔꯦꯜ ꯑꯣꯗꯤꯑꯣꯁꯦ ꯁꯤꯒꯤ ꯀꯦꯁꯦꯠꯁꯤꯡ ꯅꯝꯕ ꯀꯥꯟꯗ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯀꯥꯟꯗ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯖꯕꯁꯦ ꯁꯥꯠꯂꯒ ꯐꯧꯁꯤ ꯈꯣꯏꯉꯥꯡ ꯆꯥꯗꯅ ꯆꯔꯨꯡꯁꯤ ꯀꯣꯟꯊꯔꯀꯥꯟꯗ ꯑꯩ ꯕꯟꯗꯥꯟ ꯊꯝꯇꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯨꯄꯥ ꯃꯇꯝꯗꯨꯗ ꯑꯣꯗꯤꯑꯣ ꯑꯃ ꯅꯝꯕ ꯃꯇꯝꯗ ꯂꯨꯄꯥ 13,000-13,000 ꯆꯪꯉꯦ ꯑꯗꯨꯁꯤ ꯑꯩ ꯏꯁꯥꯅ ꯐꯥꯏꯅꯥꯟꯁ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯀꯦꯁꯦꯠ ꯐꯤꯇꯥꯅ ꯆꯦꯟꯕꯤ ꯀꯦꯁꯦꯠ ꯂꯩꯔꯝꯃꯤꯉꯩ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯐꯤꯇꯥ ꯆꯦꯟꯕ ꯀꯦꯁꯦꯠ ꯇꯧꯕꯗ ꯂꯨꯄꯥ 13,000-13,000 ꯆꯪꯉꯦꯕ ꯃꯁꯤꯒꯤ ꯁꯤꯟꯅꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯤꯡꯒꯔ ꯃꯈꯩꯗꯁꯨ ꯑꯩ ꯀꯔꯤꯃꯠꯇ ꯂꯧꯗꯦ ꯑꯃꯗꯁꯨ ꯂꯧꯗꯦ ꯑꯩꯒꯤ ꯈꯥꯎꯗꯧꯔꯕ ꯂꯧꯁꯦ ꯃꯁꯤ ꯕꯟꯗꯥꯟ ꯊꯝꯇꯣꯛꯑꯒ ꯑꯩ ꯀꯦꯁꯦꯠ ꯁꯤꯟꯅꯔꯝꯃꯤ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡꯅ ꯕꯕꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯏꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯁꯤꯃꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯑꯦꯠꯂꯤꯁ ꯌꯥꯝꯗ꯭ꯔꯕꯗ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯏꯁꯤꯡꯅꯗꯤ ꯌꯥꯝ ꯐꯖꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯗꯩ ꯃꯣꯔꯦꯜ ꯁꯄꯣꯔꯠꯁꯤ ꯄꯤ ꯍꯥꯏꯕꯅꯤ ꯄꯩꯁꯥ ꯑꯣꯏꯅ ꯄꯨꯊꯣꯛꯑꯒ ꯏꯄꯥꯁꯦ ꯍꯥꯏꯅ ꯄꯤꯗ꯭ꯔꯁꯨ ꯅꯣꯂꯦꯖ ꯄꯤꯊꯣꯛꯇ꯭ꯔꯁꯨ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯤꯗ ꯃꯣꯔꯦꯜ ꯁꯄꯣꯔꯠꯅꯤ ꯄꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯑꯦꯅꯤ ꯃꯤꯅ ꯄꯤꯕ ꯉꯝꯃꯦ ꯑꯗꯨꯒ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯐꯪꯗ꯭ꯔꯒꯗꯤ ꯌꯥꯝ ꯂꯨꯕꯅꯦꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯣꯔꯦꯜ ꯁꯄꯣꯔꯠꯁꯤꯁꯨ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯣ ꯑꯣꯖꯥꯒꯤꯗꯤ ꯁꯄꯣꯔꯠꯇꯨ ꯈꯛꯇꯅ ꯊꯧꯅꯥ ꯑꯣꯏꯔꯀꯥꯟꯗ ꯑꯁꯨꯛ ꯂꯨꯕ ꯋꯥꯐꯝꯁꯤꯡꯁꯤ ꯃꯌꯥꯝꯁꯤꯡꯁꯤ ꯀꯅꯥꯝ ꯐꯥꯎꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯑꯩꯒꯤ ꯏꯆꯥ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯣꯔꯦꯜ ꯁꯄꯣꯔꯠꯇꯨ ꯈꯛꯇꯅ ꯃꯇꯦꯡ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯑꯆꯧꯕ ꯊꯕꯛꯁꯤ ꯇꯧꯕ ꯉꯝꯕꯅꯤ ꯃꯥꯏ ꯄꯥꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯉꯤꯁꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯤ ꯀꯔꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯒꯦꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯆꯪꯁꯤꯟꯕ ꯂꯩꯔꯤ ꯍꯥꯏꯗꯤ ꯂꯤꯂꯥ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯈꯨꯠ ꯊꯥꯕꯤꯕ ꯂꯩꯕ꯭ꯔꯥ ꯁꯨꯃꯥꯡ ꯂꯤꯂꯥ ꯈꯨꯠ ꯊꯥꯕꯤꯕ ꯂꯩꯕ꯭ꯔꯥ ꯈꯨꯠ ꯊꯥꯕꯤꯕ ꯂꯩꯕꯅ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯤꯕ ꯑꯗꯣ ꯇꯨꯡꯗ ꯇꯧꯒꯦ ꯈꯨꯠ ꯊꯥꯒꯦꯅ ꯈꯜꯂꯤꯕꯁꯤꯡꯅ ꯀꯔꯤ ꯀꯔꯤ ꯑꯣꯏꯕ ꯈꯤꯇꯪ ꯇꯝꯕꯤꯌꯨ ꯍꯣꯏ ꯃꯤꯑꯣꯏꯕꯁꯤ ꯆꯍꯤ ꯌꯥꯝꯃꯛꯑꯒ ꯊꯕꯛꯁꯨ ꯌꯥꯝꯃꯦꯅ ꯍꯥꯏꯅꯩ ꯃꯁꯤ ꯑꯁꯦꯡꯕꯅꯤ ꯑꯩ ꯏꯁꯥꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒꯤ ꯕꯔꯗꯟꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯟꯖꯕ ꯑꯁꯤ ꯑꯩꯅ ꯐꯣꯡꯈ꯭ꯔꯤꯕ ꯔꯦꯗꯤꯑꯣ ꯂꯤꯂꯥꯁꯤꯡꯁꯦ ꯃꯁꯤꯒꯤ ꯀꯂꯦꯛꯁꯟ ꯑꯃꯗ ꯂꯤꯂꯥ 5-6 ꯑꯣꯏꯔꯣ ꯀꯩꯔꯣ ꯀꯂꯦꯛꯁꯟ ꯑꯃ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯃꯁꯤꯃ ꯐꯥꯔꯁꯅꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥꯁꯤꯡꯁꯦ ꯑꯗꯨꯒ ꯂꯥꯟꯅ ꯉꯝꯍꯟꯕꯤꯔꯒꯗꯤ ꯏꯁꯂꯥꯃꯤꯛ ꯑꯩꯈꯣꯏ ꯁꯔꯤꯌꯠꯀ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯈꯔ ꯑꯩꯅ ꯈꯪꯖꯗ꯭ꯔꯒꯁꯨ ꯎꯅꯤ ꯑꯣꯏꯖꯔꯒꯁꯨ ꯑꯈꯪꯕꯒꯤ ꯃꯈꯣꯡꯗ ꯆꯪꯉꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔꯗꯤ ꯇꯧꯒꯦꯅ ꯂꯥꯟꯅ ꯄꯨꯟꯁꯤ ꯄꯤꯅꯔꯗꯤ ꯈꯜꯂꯤ ꯑꯗꯨꯒ ꯂꯤꯂꯥ ꯐꯂꯥꯅꯆꯤꯡꯕꯁꯤꯗꯤ ꯊꯣꯏꯗꯣꯛꯅꯁꯨ ꯈꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯇꯧꯈ꯭ꯔꯕ ꯊꯕꯛꯅꯤꯅ ꯇꯧꯔꯣꯏ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯖꯦꯝꯁ ꯃꯌꯥꯝꯅ ꯈꯟꯅꯕꯤꯔꯦ ꯑꯣꯖꯥ ꯖꯦꯝꯁꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯃ ꯇꯧꯔꯛꯑꯦꯕ ꯐꯣꯟ ꯅꯝꯕꯔꯁꯤ ꯀꯥꯏꯗꯒꯤ ꯂꯧꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯑꯣꯖꯥ ꯑꯩꯈꯣꯏꯗ ꯑꯝꯇ ꯂꯦꯡꯕꯤꯔꯛꯑꯣꯅ ꯍꯥꯏ ꯑꯗꯣ ꯑꯩ ꯆꯠꯂꯦ ꯑꯣꯖꯥ ꯀꯩꯒꯨꯝꯕ ꯈꯤꯇꯪꯗꯤ ꯇꯧꯕꯤꯌꯨꯗꯅ ꯍꯥꯏꯅ ꯍꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯃꯇꯝꯁꯤꯒ ꯈꯔ ꯆꯥꯟꯅꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯑꯩ ꯉꯁꯤ ꯊꯥ ꯃꯈꯥꯏꯃꯨꯛ ꯊꯥꯃꯨꯛꯁꯤꯗ ꯍꯣꯠꯅꯔꯛꯀꯦꯅ ꯑꯩꯅ ꯔꯦꯗꯤꯑꯣ ꯄ꯭ꯂꯦ ꯑꯃ ꯇꯧꯋꯦꯕ ꯅꯣꯡꯉꯥꯜꯂꯦꯅ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯇ ꯗꯥꯏꯃꯟ ꯆꯦꯅꯦꯜꯗ ꯑꯗꯨꯝ ꯐꯪꯕꯅꯤ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯅ ꯑꯗꯨ ꯃꯁꯤ ꯏꯁꯥꯅ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯖꯕꯒꯤ ꯆꯥꯡꯁꯤꯀꯣ ꯑꯗꯨꯗ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯃꯤꯡ ꯂꯩꯕ ꯑꯥꯔꯇꯤꯁꯇꯅꯤ ꯄꯨꯅꯦꯁꯣꯔꯤ ꯑꯗꯒꯤ ꯑꯣꯖꯥ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕ ꯖꯣꯏ ꯕꯤꯗ꯭ꯌꯥ ꯁꯤꯅꯆꯤꯡꯕ ꯃꯃꯤꯡ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯈꯣꯔꯁꯥꯁꯦ ꯑꯩ ꯄꯨꯊꯣꯛꯑꯦꯕ ꯑꯗꯨ ꯃꯣꯏ ꯔꯦꯗꯤꯑꯣꯅ ꯄꯨꯊꯣꯛꯇꯦ ꯑꯩꯅ ꯑꯗꯨꯝ ꯄꯨꯊꯣꯛꯆꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩꯒꯤ ꯄꯣꯠꯇꯤ ꯌꯧꯔꯣꯏ ꯑꯗꯨ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯕ ꯂꯤꯂꯥꯁꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯑꯩꯅ ꯍꯩꯔꯒ ꯇꯧꯔꯨꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯤꯌꯥꯝꯅ ꯍꯦꯛ ꯄꯥꯝꯕꯤꯕ ꯑꯃ ꯑꯣꯏꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤ 2.5-3 ꯐꯪꯅꯤꯡꯁꯤ ꯌꯦꯡꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎꯗꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯇꯥꯔꯄꯦꯠꯁꯤ ꯌꯥꯝ ꯍꯔꯥꯎꯅ ꯇꯧꯏ ꯑꯗꯨ ꯃꯗꯨꯒꯤ ꯁꯦꯀꯦꯟ ꯄꯥꯔꯠ ꯄꯨꯊꯣꯛꯑꯣꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟꯁꯦ ꯌꯥꯝ ꯂꯥꯛꯏ ꯑꯗꯨ ꯑꯃꯇꯪꯒ ꯇꯧꯒꯦ ꯈꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯁꯤꯗꯤ
हाइबदि ngamde adubo dinga mari leinaba khar tawgena khali hoi dinga hojikti hojik sida tengdar pasaruk sida di pulsigi tengdar pasaruk sida di yariba makai di dingi maikei asom do na chaksil lage haine khalli ayam basaruk te tabi bani yam nongai je za aduga oja dei khoina khamjini bamtanga akoi thabak mayam sing se changchalak pada koi oja da awa awa ba thengarang gane ba mayam ama ado masida khwai de gi hena wa gi ba khwai de hena nongai ki da ba thodok kum leiragadi amakakung tambi ba yabra madui numittumadi natraga madui matangdumadi fajana waki haibana chingba natraga fajana chokki he haibana chingba tadona Allah Taala na ai ngol da thabuk si thengda bagi wani hoi ai na tawge khan ge bat thabuk si mai de ayet ba khar thengnani thigai ba khar thengnani state when sumne da akoi ai panthum du yauti haibagi wani adu Allah na mamai da adum mai pa ko di pina biya ba ilai na phangba potse jama man sulaite adu jana wana phangba duna ni jagi pothok sing sina ngasida maman leiba potho ma ore se dum ain thamja hoi lagi gi thumjal ne habi tare aina na za khwatagi thawai nungai gi da bam dang harage di inga le haiba sumang la se festival da ka sida script se yamna all 1964 adoida stage lila on sana ki ba di drama ga to sinta da to hoi sana ki script ma dol sina dedicated sina ngol roza signa lila tais to bi wa bne sumang lila tais to bi wa o sagi drama adu sumang lila do to bi wa bne sumna gi ma di sin taru kakte ne adu aina la ka do si di sin ma pan natra tara drama to la ka do ne mas de sin jing japsan bam ju darkar ore adu loan chi ari bidale ramba loan ni masi ma loan chi matam siga modern language da meyam sana na loan do thor ka do ni adu ga ning thoro ni na lan basu yaro do sigi positor ka da sumang lila si thok da only 3 minutes kum badang na lila si akhoi tho loina judge phangre audience phangre judge phangre matam ta fi se pham si dai si phamine made asdai si da director si na kai na ge oja lila si oja ge ming da law da controversy lei da re aduna ha ne gi writer si ge ming da law ge si ne bari si matam si da ai colleague khara singjam mai de ge amade gi le da na ai gi ma khar samine ba script si ai ke no ma akhoi gi makhong ma original thajang ga su Xerox script full script ma de ikut apa ya le adman koi ina tingo lila si tingo za habne lila si tingo saran gan habne adai da ina nati winning boys sono adugo kala ai besi di katho ka do ne kala ai besi thamo picture ka do ne ngasi ma koi na ai gi ming si law gi da ta ga su mapuna ingolda sidagi hemba ma pira pasuma pugi kutu leibani kala hidi ka thoi ma kai chokla i hai oji sano ne hai adu ma ko sinu ngai rek da na ko na budi ani maki min sil law ai bala adu kutak to da director du yam pik po kala ma khanjala pado adu simba ka tang ngai ki de atai hidi hoi kese na me numi manga tarani sangi wa na kara adu mai na master sana ma ko pata wa badi kese to ka da isa si hostel da leba isa se makhong se tarada pandar phaktak na nare to kan se isa su mun be sakta bi da som de master si loisan na ba torga isa si hospital da puraga torga sumba atu ke gi thabuk to bojang jabe na to man lege ko yam chumya ja hojiki wafam do bakti yam ngai taningai ni maram da su koina kanna honadana si bau gi phibam di yora akan da nangi ming si law ro to pe ming law khage si di kana am bang su ya phom tok te ba adu ozana di hari ba potu miyam mang de yohan na bagi pandam da tau ki bani na miyam mang da yohan gro pare ai gi ming du law to su yai hai gi wakal lo da jana chaw na ka thok patu gi madu mai do la na obi da na som da mu ka sai ma khoi wakal du khong do rak ta ai ta ra la ki ming ji yaw no law thu lai ne ma sai ozana na sai ka thok patu gi mai du khudak te to u pangal li ne ma chu chu yam nungai ba ni adu ga nungai ki ba hai ta re ma sai awa ma su pan gram ni na miyam na YouTube ta yeng bi sing na angon da mu ka hai ga da si nungai ba ti hang dia mu ai do rin ne haujo jik si mi me ka am YouTube te streaming di yeng bi rim jo jai ko ge jik programs adu na nungai ki ba as madu gi nu mi tu de khunwa yam ne hana da gi hen ai warak pa hana de hong no warak ko me am do pum kau kau nu mi tu da ga hai ba thok dok lai da yam tang ga ma tiam da ban bi masi
kala ga mari le na khwai da gi aina nungai ki ba har ga di sumang lila ahan ba khwai da gi festival khwai da gi ahan ba ka ba kana gi maran no si lila si lu ra matung si dai da stage se si dai da artist ma kai ne writer ne director ne masi kokola ga audience ya koi busi la ga audience ne any hang ning ba question hang ni lila si ka mai na torok bano kari maram de gi ibano adu si matang sina kari da hapino kan hang ning be any question se apan musulai le ta writer sing director sing ji pamal laga matam du da makoi na hang puang sing du gi pau kum mai na pi ki ba du khalur yam nungai yam nungai hai bana yam nungai re oja adu ga hojik naha oiba mayam sing haiba tare tung da hogal gi naha oiba mayam sing radio lila ibu oiro aduga na ibu oiro wari ibu oiro wari masai ibu oiro karigumba fil kharada khungdara ibu sing sira nakoi mai pa ke hai tar dismain tauga haiba ojana dinga sai gi asan balambi ama awanu mayam themna ramni no jan mayam khangbi dorimni mayam sing du maruk te no mai pa ke radi sumaina tauku haiba wafom amani tang thabi hoi masi lila phala hai basi art ki poche islam dharma gadi toina mari leinande tasena su aina mingset yauna pamba ki toru su nate aina sa fast way pan gi beduni ai ngonda lei balla na phone la phokal je karamba media da salang ga people ga yow bada ge ha beduni sa mataba matamda 90 yamana thuksa bidra su tara na खंजंगरगा मखों मद करी पोलप याबले बगी हाय बसी खनबिरगा अवाबदि कर थेंग बि बतारे हतक अतक नोंगाले हाबरि ला सिंदम बसिदा हायेंग रिकॉर्डिंग तो बतारे मखों नदे कोइ राइटर अरि बनि हाय बकी खलसुरी गा तो रबनिना एकते एनीवे हेनिंग ममो दो हेन बंगा मेन मखों खल्लबने आदना ngसाई हायेंग नमगो तो बसिदा सिदा कोई हीरोइन कुमी बन पीछे केनो देखी नहीं बामो ले काहे देखी नहीं हीरोजी है ना माँ मसा सुराइटर ने लीला प्ले राइट ने मास माना फोन तक तो चला गया इंगोंदा है जो ज़ारे लीला तो है रिकॉर्डिंग तो बता रहे तो लीला आसिकी मरक सीधा सिल्ले नहीं आप उसे अनु वो सिल्ले नहीं आप चलो उसे अधेगी दी आई ना दे आई सी गातल खल्ले ओए आई बेस्ट लेवल तो होनर है क्या तो याम दी लुबुआ नहीं बेरोजी and I as oza ngambani khala hire bani duna oza na silani ka habiro adai dai sounding atna ko ana kai na ke pare dudi rewrite pura tor ke sine hai ngai pung ma pal da recording to odo oza na hoji no midang pung ni pan tar ka sa mai tum na rewrite to video no za na pare ai best writer ke na ahing se choktam tum da bida phazar ki azan se loga da namaz sole adu da ngatang ai tum de adu su potai adu ga ai ila recording to busal le sumana ai na badi awa ba su thing so khadi khang ba tare hon pu honaradi tauge na khan badu hon pu honaradi Allah na so dum pi bani adu ga ngasai pham ma ga lai thua ga nangdre tau bangam dre ga na lai thok po potu da Allah na su pi de ai ba potu na ga na ta pi the will kar kan batai awa ba thing na batai ware na tok thua ga lai tar ga di tum ma ga na sai o jai wari du dai da tum ma ga lai thua ma ga di hai ba potu soi wa ra ro na tum ba du de hai tum ba ya ba hujiki po chi de hai yang ya ro do ya adu ne de aha na kon khang batare hai po chi na ahing dama wa ba khang su nungai na sai pot tu gi tau kri ba pot tu gi rizal la ko da di nungai ba do do ri mayam na comment pirak ba si theng na ga madu tra su pe awa pun mo ko re madu badu ni adu ga खुगी लाइव सिंग थमजने वाफम मनपुर मुस्लिम अखीना पुथोक्सरी पांगल लक्तगी अथोइब सिंग हाइबा खुगी एपिसोड 9 पुथोकदोरिब खुगी थौरमसे मियाम दा खुद थमजनिंग खगंजनिंग वाफम दी सुमना तंगी इस्लामिक ओइबा हिरमदा माइ पाकलकलबा मी खक्तंग गी मपाउ तमजब थौरम नते अखोई सिदा तोंगान तोंगान बा अखोई मुसलमान सिंगी मरक्ता है बतारे पांगन सिंगी मरक्ता माना हाइथोई सिंथोई रुरिबा फील्ड दुदैदा माइ पाकलकपा हाइबदी समना अथोई बो ओइरकपा मियोई सिंगदो एनी टॉपिक अमदो ओइबे याई एनी फील्ड अमदो ओइबे याई अथोई बो ओइरकपा मियोई सिंगदो मदु उननबगी अखोई मियामदा अखोई सक खंगमिननबा यानबगी अदुंबा तंजा दो अखोई लौजबनी
हाइबो वाफम सिमतंग अखोय मियाम दा तमजगे मियाम नदी खनबिरंबे याय सोम नतंगी नाट कुंबा मारी पट कुंबा नत्र इस्लाम गो मरी लेनबा थौरक थरम सिंगदा खुद थाबा अदु ममियोय सिंगता उनगदोबा अखोगी सकंग मिनगदोबा थौरम नेना खनबिरंबसु याय मदो थादोक पियु आइना ममांग दा हाइजखिबगुमना पांगलक्तगी अथोइब थबक तौरक्पा एनी थबक ओइबे याय अथोइब थबक तौरक्लबा मियोयसिंग अथोइबसिंगदबु अखोइबु चांग नाइना मतंग मनाव नाइना मियांग मांगदा पुजरक्पदुने अखोइगी थौरमसिगी अखोइगी पांदम ngasi चटजरिबसि मापलक सुबा अखोइगी एपिसोड अदुनी लेंसिन बिरिबो ओजासी मोहम्मद उस्मान गानी बासैदगिनी ममांग दा पिजखिबा 6009744258 तगी गोजादगी अखोइगी अखोइ हंबिनिंगबा वांगसिन खंबिनिंगबा लेरगसु फोन तौरगा अखोइ खंबिबा यागनी हाइबो वाफमसी अखोइ तमजगे अदुगा यूट्यूब लाइव छिदै दोजा करिगुम्बा खरा अखोइ हाइबिरकपसि कना कनानो येंगसी ओजा यूट्यूब लाइव छिदै दे याम अखोइगे सपोर्ट तौबिरकपसिंगसु याम लैरी अखोइगे मकबुल नोंजाइना याम पुक्सिल चाउना ओजा उस्मान गनी वो थागचरी है वाफम सिसो ओजा इबिरई लाइव स्ट्रीमिंग दे इबिरकपनी तोंगान तोंगान बा मीदी यामखरे एफएम मोहम्मद बन चिंबा अदो मथत सोजा मरी मरी चे खखरे मसी पाबसि नंगौदे हेता मयाम अमा सोजा दे अप्रिशिएट तोर पपोर्ट अमसुंग अखोइगे यावी अदुगा अमोना अखोइगी लाइव स्ट्रीमिंग दसु अखोइना दु पिजबा नंबर दुनी 6009744258 हारिबा नंबर सिदैदा फोन तौबिरकलगा लेंसिन बिरिबो जादगी अखोइगे खंबिनिंगबा अखोइगे लेरगसु दुमा खंबिबा यागने वो फमसि थमजगे मखा तरपसिदै दो जा अखोइना खंजनिंगि सोजा अखोइगी मरक सिदैदेदी मसाइसु अखोइ ओजादसु हाइफेtti अखोइना लाक्पा यावरे अखोइगी लीला रेडियो लीला गायना हाइबा अदगी सुमांग लीला गायना हाइबसिदी अखोइगी इरक सिदैदी खितंग चानदबा पोट अमसु ओइबा हाइतारे मुसलमान की मरक तकराती अदुगा मसिगी मतंग सि खुद थारकपा खोलकपसिदैदा अखोइगी मसित खुद तौरकपसिदा अखोइगी कैरोय लेकाइदगी करी करी मोर पिबिरकपगासु यावब्रा मसी थदोपा फै फत्ते अदु अदा गायना अखोइगी सराउंडिंग अईगी कइतारे पोफंगी सराउंडिंग देदी कइसु थदोपा बबसाबि रखते पत्तबसाबि रखते अदुबो तोंगान तोंगान मफमदगिदी अखोइगी खतिगावदा हजौजी इमाम मोइना लेबिरिबा मौलाना सिना अगी निसिंग माल लेबे लीलासे मसी थारगी का था लीलासे था लोइबगा माना फोन तोरे अदाइना ततुन कोगे ततुमोबी खंगे द मसी मयाम करी हाइबिरक्तोइनो अखोइगी ददी मसी अदिगरांग बतबो एदुनी एना बाय मेसेज तो मेसेज नि केसु काइदेने हान सुमाना कई हाइतारे थौना बिबिरकपदी लै अतोप अतोपदगी अदुगा अतोप अखोइगी कौम हाइतारे को पांगन नतबदगी अस्याम रेदुदी ट्राइबल दगी सिंगमी सिंगदगी अदगी मैतै सिंगी मरक्तगी सिदी यामे अदुबुने मसी सिंगसे आई कनादा सुसी पिरई सि तोरै हाइबगी आई कनाम हाइदोक्सदे होय होय मसी सेंग ओजाना तौबिलिबा गोजागी रेडियो लीला गासी करबलागी लाल गासी सेंग करबलागी लाल गासी करीनो खंगबसी अखोई मुसलमान सिंगी मरक्तसु चामे मनुंगा ओजा यंखै फारमगदरने ओजा आई सुगा थाजदे अदो सिगी पोची मसी पुथोरा कांदा ngasi medium sidaida lila gi medium sidaida aikogi haiba karbala gi lanji sumaina tawbani haiba khangda basingda kangan nabagi medium amsu oirim neba masi masu aduga loina loina tongan ba jalgi radio lila sing sina piri ba pautak paujel sing si samna mi amada sorok ta chalamba mi amada de aina haiba yada bawa aduga ngasai radio lila oina laga di pajaba londa da hai taraga di madu lauki gi da bawa adugi pot sing do neba social issues sing da based tawba pot na tari ba jala thammi si aduna ngasai gi hari ba pot sing si yam kana ba ta ba da ko da lotion ba pautak na thalla ba pot na to oiduri neba masi masu aduga loina loina na jai ko gi diamond gi da di jai ko gi diamond gi radio gi da ko gi nongale habasi gi ko part 2 thongna ba gi sem sari aduga hojur jiksi jai ko gi radio lila gumba da di iba khot pa gi plan hojur jik lai skip ai ba skip so skip mari manga lai ri khan na nei ki ba ado ai se mori right to budi thokta ado ai thai matam ji ga chana na matam ji chana ri right to thokta moi radio lila gi script kumba iba de sumang lila ga script kumba iba si do ja magi shenbong gumba phang da bra ne ja si adagi di phage yam saw phage ojite matam do da ai na han be ga lupa lising ohum ga sani phage kuira bo tam wari ni 2000 kaya ge dai wo ni radio
ꯁꯤꯡꯖꯨꯔ ꯐꯪ ꯉꯜꯂꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 8,000 ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯏꯃꯟꯒꯨꯝꯕ ꯂꯣꯛꯇꯥꯛꯒꯨꯝꯕꯁꯤꯗꯤ ꯀꯩꯅꯣꯅꯤꯗꯅ ꯂꯅꯥꯏ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯛꯄꯅꯤ ꯂꯅꯥꯏꯅꯤ ꯑꯁꯤꯗꯅꯕꯨꯀꯣ ꯂꯅꯥꯏꯅꯤꯅ ꯐꯪꯕꯩ ꯃꯍꯨꯠꯇ ꯑꯩꯅ ꯉꯁꯥꯏ ꯍꯣꯏ 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 ꯄꯨꯊꯣꯛꯑꯦ ꯃꯥꯅꯤ ꯃꯥꯅꯤ ꯃꯈꯣꯏꯁꯤꯗꯤ ꯃꯈꯣꯏꯒꯤ ꯍꯤꯡꯍꯟꯅꯅꯕꯒꯤ ꯄꯣꯠꯇꯨꯗꯩꯗ ꯑꯣꯖꯥꯅ ꯃꯇꯦꯡ ꯄꯥꯡꯁꯜꯂꯨꯕ ꯃꯥꯅꯤ 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 ꯉꯥꯛꯇꯅꯦꯕ ꯃꯥꯅꯤ ꯑꯗꯨ ꯃꯇꯨꯡꯁꯨ ꯃꯗꯨ ꯃꯈꯣꯏꯁꯨ ꯆꯥꯎꯈꯠꯂꯛꯑꯀꯥꯟꯗꯨꯗꯩꯗ ꯑꯗꯨꯒꯤ ꯊꯥꯛꯇꯨꯗ ꯉꯝꯅꯕꯒꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯣꯏ ꯃꯗꯨꯃ ꯌꯥꯔꯦ ꯑꯣꯖꯥ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯩꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯄꯣꯠꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯀꯣꯂꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯅꯤ ꯑꯣꯖꯥꯒꯤ ꯍꯥꯏꯗꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥꯒꯤ ꯍꯤꯔꯝꯁꯤꯗꯩꯗ ꯆꯪꯁꯤꯟꯕꯗ ꯊꯦꯡꯅꯕ ꯑꯣꯖꯥꯒꯤ ꯀꯣꯂꯤꯛꯁꯤꯡ ꯑꯦꯌꯥꯔ ꯏꯝꯐꯥꯜꯒꯤ ꯃꯔꯨꯑꯣꯏꯅ ꯑꯗꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯒꯤ ꯍꯤꯔꯝꯁꯤꯗꯩꯗ ꯀꯣꯂꯤꯛ ꯑꯣꯏꯅ ꯇꯤꯟꯅꯕꯗ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯃꯗꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥꯒꯤ ꯁꯤꯒꯤ ꯃꯔꯛꯀꯤꯁꯤꯗꯩꯗ ꯌꯥꯝꯅ ꯑꯣꯖꯥꯕꯨ ꯂꯨꯅ ꯇꯧꯕꯤꯕꯕꯨ ꯍꯥꯏꯔꯒꯁꯨ ꯑꯣꯖꯥꯒ ꯌꯥꯝ ꯀꯣꯂꯤꯛ ꯑꯣꯏꯅ ꯇꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯀꯅꯥ ꯀꯅꯥ ꯀꯣꯂꯤꯛꯁꯤꯡ ꯂꯩ ꯑꯣꯖꯥ ꯃꯁꯤ ꯑꯌꯥꯝꯕꯅꯅꯦ ꯑꯥꯔꯇꯤꯁ ꯑꯩ ꯂꯤꯂꯥ ꯑꯃ ꯄ꯭ꯂꯦ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨ ꯌꯥꯎꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯗꯨꯗꯤ ꯂꯣꯏꯅ ꯔꯤꯍꯥꯔꯁꯦꯜ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯇꯧꯃꯤꯟꯅꯔꯦꯗꯅ ꯂꯣꯏꯅ ꯐꯩ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯥꯔꯇꯤꯁꯁꯤꯡꯁꯤ ꯂꯣꯏꯅ ꯐꯩ ꯑꯗꯨꯒ ꯈꯤꯇꯪ ꯍꯥꯏꯗꯤ ꯂꯩꯗꯅ ꯍꯥꯏꯗꯤ ꯏꯝꯐꯥꯜ ꯃꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯧꯕ ꯑꯃ ꯑꯅꯤꯁꯨ ꯌꯥꯎꯋꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯤ ꯑꯁꯤꯗꯤ ꯑꯝꯇ ꯃꯥꯟꯅ ꯂꯣꯏ ꯃꯥꯟꯅꯕ ꯍꯥꯏꯗꯤ ꯌꯥꯄꯣꯠꯇꯕꯅꯤꯅ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯍꯧꯖꯤꯛꯀꯤ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯅꯣꯡꯉꯥꯜꯂꯦ ꯂꯤꯂꯥꯁꯦ ꯁꯤꯗ ꯑꯣꯖꯥ ꯅꯔꯦꯟꯗ꯭ꯔ ꯅꯤꯡꯒꯣꯝꯕꯁꯤꯅꯅꯦ ꯑꯩꯅ ꯄꯤꯔꯤꯕ ꯗꯥꯏꯂꯣꯒꯀꯤ ꯐꯣꯝꯁꯦ ꯁꯤꯗꯒꯤ ꯃꯥꯅ ꯑꯣꯖꯥ ꯑꯩ ꯈꯔ ꯑꯗꯨꯝ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯛꯀꯦ ꯌꯥꯔꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯑꯗꯨꯗꯤ ꯄꯪꯁꯦꯝ ꯁꯦꯝꯗꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯕꯅꯤꯅ ꯅꯠꯇꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯃꯤ ꯃꯅꯤꯄꯨꯔ ꯐꯤꯒꯔꯅꯤꯗꯅ ꯃꯣꯏꯗꯤ ꯍꯣꯏ ꯍꯣꯏ ꯗꯥꯏꯔꯦꯛꯇꯔꯅꯤ ꯐꯤꯒꯔꯅꯤ ꯑꯗꯩ ꯑꯣꯖꯥ ꯐꯅꯕꯗ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯋꯥꯔꯤꯗꯨꯗ ꯍꯣꯡꯗꯣꯛꯍꯣꯡꯉꯝꯕꯤꯅꯣꯅ ꯍꯥꯏ ꯑꯗꯨ ꯃꯥꯅꯅꯦ ꯑꯗꯨ ꯃꯔꯛꯇ ꯍꯦꯛ ꯈꯤꯇꯪ ꯊꯦꯠꯇꯣꯛ ꯊꯦꯠꯆꯤꯟ ꯇꯧꯔꯒ ꯑꯗꯨꯅ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯒꯨꯟ ꯀꯥꯍꯜꯂꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨ ꯀꯣꯟꯅ ꯑꯩꯅ ꯄꯩꯁꯥꯁꯤ ꯂꯨꯄꯥ ꯁꯠꯇꯣꯛꯑꯒ ꯂꯣꯏꯔꯀꯥꯟꯗ ꯔꯦꯀꯣꯔꯗꯤꯡꯁꯤ ꯂꯣꯏꯔꯀꯥꯟꯁꯤꯗꯩꯗ ꯄꯩꯁꯥ ꯁꯠꯇꯣꯛꯑꯒ ꯈꯣꯔꯁꯥꯁꯤ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯑꯣꯖꯥꯁꯤꯅ ꯈꯣꯔꯁꯥ ꯑꯣꯏꯕꯤꯌꯨꯅ ꯂꯨꯄꯥ 1,000 ꯄꯤꯌꯦꯕ ꯑꯥꯔꯇꯤꯁ 9,000ꯁꯦ ꯑꯗꯩꯗ ꯑꯁ ꯃꯈꯣꯏꯅ ꯑꯣꯖꯥ ꯁꯤ ꯌꯥꯝꯃꯜꯂꯦ ꯑꯣꯖꯥ ꯇꯧꯔꯤꯁꯦ ꯑꯩꯅ ꯂꯨꯄꯥ 500ꯒꯁꯦ ꯑꯣꯖꯥ ꯖꯣꯏꯕꯤꯗ꯭ꯌꯥ ꯐꯤꯂꯝꯗ ꯌꯥꯝ ꯐꯥꯎꯕ ꯃꯄꯥꯒ ꯌꯥꯝ ꯁꯥꯕ ꯖꯣꯏꯕꯤꯗ꯭ꯌꯥꯁꯦ ꯃꯥꯅ ꯑꯁ ꯑꯣꯖꯥ ꯁꯤ ꯂꯨꯄꯥ 500ꯁꯤꯒ ꯆꯥꯊꯔꯒꯦ ꯑꯁ ꯑꯣꯖꯥ ꯇꯧꯕꯤꯅꯣ ꯍꯟꯕꯤꯔꯣ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯀooperation ꯐꯪꯉꯤ ꯍꯣꯏ ꯆꯠꯂꯨꯕ ꯊꯣꯛꯎꯕꯗ ꯑꯣꯖꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕꯇ ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯇꯥꯛꯄꯤꯔꯤꯁꯤ ꯀooperation ꯂꯣꯏ ꯐꯪꯉꯤ ꯃꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯩꯗ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤक ꯇꯧꯒꯦꯅ ꯈꯟꯕꯤꯕꯁꯤ ꯑꯣꯖꯥ ꯌꯥꯝꯅ ꯂꯩꯔꯦꯅꯁꯨ ꯑꯣꯖꯥ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯦꯀꯣ ꯂꯥꯏꯔꯤꯛꯁꯤꯡ ꯐꯣꯡꯒꯗꯕ ꯂꯩꯕ ꯑꯗꯩ ꯂꯤꯂꯥꯁꯤꯡꯁꯤ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯗꯣꯛꯑꯀꯥꯟꯗ ꯂꯥꯏꯔꯤꯛ ꯑꯣꯏꯁꯨ ꯄꯥꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩ ꯍꯥꯏꯕꯗꯨꯃꯁꯨ ꯑꯣꯖꯥ ꯇꯥꯛꯄꯤꯔꯦ ꯑꯗꯣ ꯃꯔꯛꯁꯤꯗꯩꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗꯩꯗ ꯑꯣꯖꯥꯕꯨ ꯊꯥꯒꯠꯂꯛꯄ ꯃꯦꯁꯦꯖꯁꯤ BM ꯁꯥꯍꯥꯅꯤ BM ꯁꯥꯍꯥꯅꯤꯅ ꯌꯥꯝꯅ ꯑꯣꯖꯥꯕꯨ ꯊꯥꯒꯠꯂꯛꯏ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤꯁꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯑꯣꯖꯥꯅꯤ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏ ꯊꯝꯃꯝꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯕꯤꯔꯛꯏ ꯑꯣꯖꯥꯀꯣ ꯑꯗ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯂꯥꯎ ꯔꯍꯃꯥꯟꯅꯁꯨ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯣꯖꯥꯕꯨ ꯌꯥꯝ ꯀꯟꯅ ꯑꯣꯖꯥꯕꯨ ꯊꯥꯒꯠꯄꯤꯔꯛꯏ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯀꯔꯕꯂꯥꯒꯤ ꯂꯥꯟ ꯍꯥꯏꯔꯤꯁꯤ ꯃꯥꯁꯨ ꯇꯥꯍꯧꯋꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯖꯕ ꯄꯣꯠꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯂꯥꯎ ꯔꯍꯃꯥꯟꯅ ꯃꯤꯌꯥꯝ ꯈꯪꯅꯕꯒꯤꯗꯃꯛꯇ ꯀꯔꯕꯂꯥꯒꯤ ꯂꯥꯟꯁꯦ ꯑꯣꯖꯥ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤ ꯃꯇꯦꯛ ꯑꯃꯇ ꯊꯝꯕꯤꯌꯨ ꯁꯤꯅꯤ ꯀꯔꯕꯂꯥꯒꯤ ꯂꯥꯟ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯍꯥꯏꯁꯤ ꯀꯔꯕꯂꯥꯒꯤ ꯂꯥꯟꯁꯤ ꯍꯖꯔꯠ ꯏꯃꯥꯝ ꯍꯨꯁꯦꯟ ꯔꯥꯖꯜꯂꯥꯍꯨ ꯇꯥꯂꯥ ꯑꯟꯍꯨꯁꯤ ꯃꯁꯤ ꯌꯖꯤꯠꯀꯤ ꯀꯥꯡꯕꯨꯁꯤꯅ ꯕꯩꯠ ꯇꯧꯔꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯔꯒ ꯃꯈꯣꯏꯁꯤ ꯏꯔꯥꯛꯂꯣꯝꯗ ꯀꯧꯕꯅꯦꯕ ꯏꯔꯥꯛꯂꯣꯝꯗ ꯀꯧꯔꯀꯥꯟꯁꯤꯗꯩꯗ ꯑꯍꯥꯟꯕꯗ ꯍꯖꯔꯠ ꯏꯃꯥꯝ ꯍꯨꯁꯦꯟꯁꯤꯅ ꯃꯤ ꯑꯃ ꯊꯥꯏꯌꯦꯕ ꯊꯥꯔꯤꯕ ꯃꯤꯁꯤ ꯍꯥꯏꯕꯗꯤ ꯄꯥꯎꯁꯤ ꯂꯧꯅꯕ ꯆꯨꯝꯃꯕ꯭ꯔꯥ ꯂꯥꯜꯂꯕ꯭ꯔꯥ ꯃꯤꯁꯤꯗ ꯑꯍꯤꯡ ꯑꯃꯗ ꯃꯤ 90,000ꯁꯤ ꯕꯩꯠ ꯇꯧꯏ ꯇꯧꯔꯤꯁꯤ ꯈꯨꯊꯥꯡꯅꯤ ꯏꯃꯥꯝ ꯃꯤꯁꯤꯗ ꯕꯥꯏꯠ ꯇꯧꯔꯒꯁꯨ ꯇꯧꯔꯤꯕ ꯕꯥꯏꯠꯇꯤ ꯏꯃꯥꯝ ꯁꯥꯞꯇ ꯇꯧꯔꯤꯃꯦꯕ ꯑꯗꯩꯗꯤ ꯃꯤ 90,000ꯁꯤ ꯇꯧꯔꯕꯅꯤꯅ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯆꯠꯄ ꯀꯥꯟꯁꯤꯗꯩꯁꯤꯗ ꯃꯛꯀꯥꯗ ꯂꯩꯔꯤꯕ ꯑꯆꯧ ꯑꯆꯧꯕ ꯁꯥꯍꯥꯕꯥꯁꯤꯡꯁꯤꯅ ꯆꯠꯀꯅꯨ ꯀꯟꯅ ꯊꯤꯡꯉꯦ ꯍꯖꯔꯠ ꯑब्ꯕꯥꯁꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯊꯤꯡꯉꯦꯕ ꯑꯗꯨꯕꯨ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯅꯤꯅ ꯏꯃꯥꯝ ꯁꯥꯍꯕꯀꯤ ꯊꯃꯣꯏꯗꯗꯤ ꯑꯩꯁꯦ ꯀꯔꯤꯃꯇ ꯇꯧꯔꯣꯏꯅ ꯈꯟꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯏꯃꯥꯝ ꯁꯥꯍꯕꯁꯤ ꯆꯠꯂꯒ ꯍꯧꯖꯤꯛꯀꯤ ꯀꯔꯕꯂꯥ ꯀꯧꯕ ꯃꯐꯝꯁꯤꯗꯩꯁꯤꯗ ꯌꯖꯤꯠꯁꯤꯅ ꯃꯤ ꯂꯥꯟꯃꯤꯁꯤꯡ ꯇꯧꯔꯒ ꯍꯨꯔꯕꯤꯟ ꯌꯖꯤꯠ ꯁꯤꯕꯨ ꯂꯥꯟꯖꯤꯡ ꯄꯨꯔꯦꯟ ꯑꯣꯏꯍꯜꯂꯒ ꯀꯔꯕꯂꯥꯒꯤ ꯂꯝꯍꯥꯡꯁꯤꯗ ꯀꯣꯏꯁꯤꯜꯂꯒ ꯊꯝꯕꯅꯦꯕ ꯀꯣꯏꯁꯤꯜꯂꯒ ꯊꯝꯕ ꯀꯥꯟꯗꯩꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯔꯠ ꯑꯁꯦ ꯅꯪ ꯌꯖꯤꯠꯇ ꯕꯩꯠ ꯇꯧ ꯅꯠꯇ꯭ꯔꯒꯅ
ꯂꯥꯟ ꯇꯧ ꯍꯥꯏꯕꯅꯦ ꯕꯥꯏꯠꯇꯤ ꯇꯧꯔꯛꯑꯣ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯝ ꯈꯪꯅꯔꯦꯗꯅ ꯂꯥꯟ ꯕꯥꯏꯠꯇꯤ ꯇꯧꯔꯛꯑꯣꯕ ꯌꯥꯔꯔꯣꯏꯗꯕꯅꯤꯅ ꯂꯥꯟ ꯇꯧꯔꯅꯤ ꯍꯥꯏꯕꯅꯦꯕ ꯂꯥꯟꯁꯤ ꯇꯧꯕꯁꯤꯅꯤ ꯃꯥꯅꯁꯨ ꯐꯣꯡꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗꯩꯗ ꯂꯥꯟꯁꯤ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤ ꯁꯨꯞꯅꯒꯤ ꯃꯤ 40 ꯈꯛꯀ ꯂꯥꯟꯃꯤ 10,000 ꯍꯦꯟꯕꯒ ꯀꯔꯕꯂꯥꯗ ꯂꯥꯟ ꯁꯣꯛꯅꯔꯒ ꯐꯨꯔꯥꯠ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯁꯤ ꯄꯤꯊꯛꯇꯗꯅ ꯑꯉꯥꯡ ꯏꯃꯥꯝ ꯁꯥꯍꯕꯀꯤ ꯃꯆꯥꯅꯨꯄꯥ ꯑꯉꯥꯡ ꯄꯣꯛꯄꯗ ꯊꯥ 5 ꯉꯥꯏꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯕꯁꯤ ꯐꯥꯎꯕꯁꯤ ꯏꯁꯤꯡ ꯄꯤꯊꯛꯇꯗꯅ ꯌꯥꯝꯅ ꯋꯥꯍꯜꯂꯒ ꯋꯣꯠꯂ ꯂꯩꯔꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩꯗꯨꯗ ꯁꯣꯛꯅꯈꯤꯕ ꯂꯥꯟꯅꯦꯕ ꯏꯁꯤꯡ ꯊꯛꯇ꯭ꯔꯒꯕꯨ ꯀꯔꯤꯅꯣ ꯃꯃꯥꯗꯒꯤ ꯈꯨꯝꯂꯥꯡ ꯊꯣꯛꯇ꯭ꯔꯦ ꯑꯉꯥꯡꯗꯨꯒꯤ ꯑꯗꯨꯗꯤ ꯀꯞꯄꯗ ꯃꯔꯣꯟ ꯊꯣꯛꯆꯜꯂꯛꯇ꯭ꯔꯦ ꯑꯉꯥꯡꯗꯨꯗꯤ ꯆꯥꯛ ꯆꯥꯕ ꯅꯠꯇ꯭ꯔꯤ ꯑꯗꯨ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯌꯥꯝ ꯑꯗꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥ ꯀꯥꯡꯕꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯏꯁꯦ ꯍꯁꯟ ꯍꯨꯁꯦꯟ ꯑꯅ ꯃꯣꯏꯒꯤ ꯃꯍꯔꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯏꯁꯦ ꯑꯗꯨꯒꯤ ꯃꯍꯔꯝꯗꯨꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯑꯣꯖꯥꯒꯤ ꯄꯕ꯭ꯂꯤꯁ ꯇꯧꯈꯤꯕ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯁꯨꯐ ꯑꯂꯩꯁꯂꯥꯝꯒꯤ ꯃꯇꯥꯡꯁꯦ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤꯗꯤ ꯑꯣꯖꯥ ꯌꯨꯁꯨꯐ ꯑꯂꯩꯁꯂꯥꯝꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯣꯏꯔꯝꯃꯅꯤ ꯍꯧꯔꯛꯄꯗꯒꯤ ꯃꯥꯅꯤ ꯍꯧꯅ ꯃꯥꯅꯤ ꯃꯁꯤ ꯍꯧꯔꯛꯄꯗꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯑꯣꯖꯥ ꯀꯅꯥꯒꯨꯝꯕ ꯄꯥꯅꯤꯡꯕꯁꯤꯡꯅ ꯄꯥꯒꯦ ꯍꯥꯏꯔꯒꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯕꯤꯕ ꯌꯥꯅꯤ ꯂꯥꯏꯔꯤꯛꯁꯤ ꯀꯣꯄꯤ 1,000 ꯈꯛꯇ ꯅꯝꯕꯅꯤ ꯑꯗꯨ ꯊꯥ 2ꯃꯨꯛꯀꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛꯁꯤ ꯂꯣꯏꯈꯔꯦ ꯑꯗꯣ ꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯣꯜꯒꯤ ꯃꯨꯐꯇꯤ ꯁꯤꯔꯥꯖ ꯁꯥꯍꯕꯀꯤ ꯃꯆꯥꯅꯤꯄꯥ ꯃꯐꯝꯅꯤꯗꯅ ꯃꯉꯣꯟꯗ ꯈꯔ ꯂꯩꯔꯝꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯇꯩꯗꯤ ꯑꯩꯉꯣꯟꯗ ꯀꯣꯄꯤ 10-20 ꯂꯩꯔꯝꯒꯗꯕꯗ ꯉꯥꯏꯔꯦ ꯃꯗꯨ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯍꯦꯛ ꯀꯩꯒꯨꯝꯕ ꯑꯃ ꯂꯥꯛꯄꯗ ꯃꯗꯨ ꯒꯤꯐ ꯑꯣꯏꯅ ꯄ꯭ꯔꯖꯦꯟ ꯇꯧꯅꯅꯕꯅ ꯑꯩꯅ ꯑꯗꯨꯝ ꯊꯝꯕꯅꯤ ꯑꯗꯨ ꯂꯥꯏꯔꯤꯛꯁꯤ ꯃꯁꯖꯤꯗ ꯔꯣꯗꯇꯁꯨ ꯑꯃ ꯐꯪꯒꯅꯤ ꯃꯁꯖꯤꯗ ꯔꯣꯗꯇꯅꯦ ꯍꯣꯏ ꯃꯁꯖꯤꯗ ꯔꯣꯗꯇ ꯂꯩꯔꯤꯕ ꯕꯨꯛ ꯁ꯭ꯇꯣꯔꯁꯤꯡꯁꯤꯗ ꯐꯪꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯨ ꯑꯗꯨꯝ ꯐꯪꯕ ꯑꯗꯨꯝ ꯑꯗꯨꯗ ꯂꯩ ꯑꯗꯨꯗ ꯐꯪꯒꯅꯤ ꯑꯗꯨꯗꯁꯨ ꯐꯪꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯍꯣꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯐꯧꯕꯥꯛ ꯆꯥꯎꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯏꯁꯥ ꯍꯣꯏ ꯎꯁꯃꯥꯟ ꯒꯅꯤ ꯋꯥꯁꯩ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯊꯤꯕꯤꯔꯒ ꯑꯣꯖꯥꯗꯩꯁꯨ ꯑꯗꯨꯝ ꯐꯪꯕ ꯌꯥꯅꯤ ꯍꯥꯏꯕꯅꯤ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤ ꯑꯣꯖꯥ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯣꯖꯥꯁꯤ ꯑꯣꯖꯥ ꯑꯃꯁꯨ ꯑꯣꯏꯕꯤꯔꯤꯕꯅꯤ ꯁꯥꯏꯟꯁ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯤꯆꯔꯅꯤ ꯑꯣꯖꯥ ꯑꯁꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯤ ꯑꯣꯖꯥꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯆꯤꯡꯒꯤ ꯄꯣꯠꯁꯤꯗꯁꯨ ꯆꯠꯄ ꯑꯗꯒꯤ ꯑꯣꯖꯥꯒꯤ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯇꯧꯕ ꯁꯨꯃꯥꯏꯅ ꯊꯕꯛ 2-3ꯁꯤ ꯌꯦꯠꯊꯣꯛ ꯌꯦꯠꯁꯤꯟ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯏ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ꯭ꯔꯥ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯅ ꯃꯤꯅꯗꯤ ꯍꯥꯏꯗꯤ ꯇꯥꯕꯗ ꯅꯣꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯄꯣꯁꯇꯤꯡꯁꯤ ꯊꯥꯝꯅ ꯑꯣꯏꯔꯦ ꯄꯣꯁꯇꯤꯡ ꯊꯥꯞꯄꯁꯤꯒꯤ ꯃꯔꯛꯁꯤꯗ ꯒꯥꯔꯤ ꯊꯧꯕꯁꯦ ꯒꯥꯔꯤ ꯊꯧꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏ ꯑꯦꯅꯤ ꯑꯗꯨꯒ ꯌꯨꯝ ꯌꯧꯁꯟꯈ꯭ꯔꯒꯗꯤ ꯌꯨꯝꯒꯤꯗ ꯏꯆꯥ ꯏꯁꯨꯒꯤ ꯑꯉꯥꯡꯒꯤ ꯃꯦꯅꯦꯖꯃꯦꯟꯗ ꯑꯗꯨꯝ ꯇꯧꯋꯤ ꯆꯠꯈꯤꯕ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯔꯤꯉꯩꯒꯤ ꯃꯅꯨꯡꯁꯦ ꯁꯤ ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯅꯕꯒꯤ ꯃꯇꯝꯅꯦ ꯃꯁꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯣꯖꯥꯒꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯅꯤ ꯃꯁꯤ ꯑꯏꯕꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯍꯤꯇ꯭ꯌꯒꯤ ꯄꯣꯠꯁꯤꯗꯩꯗ ꯀꯩꯅꯣ ꯇꯧꯕꯁꯤ ꯃꯣꯏꯒꯤ ꯋꯥꯈꯜ ꯈꯟꯅꯕ ꯃꯇꯝꯁꯦ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏ ꯁꯥꯗꯥꯔꯟꯒꯤ ꯃꯤꯁꯤꯡꯒ ꯏꯆꯨ ꯆꯨꯅꯗꯕ ꯑꯣꯏ ꯇꯧꯕꯩꯗꯤ ꯄꯣꯠꯇꯨꯗꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯃꯇꯝꯗꯤ ꯑꯣꯏꯕ ꯃꯗꯨꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯁꯪꯁꯥꯔꯒꯤ ꯇꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯃꯥꯖꯒꯤ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗꯩꯗ ꯀꯔꯝ ꯀꯥꯟꯗꯕꯨ ꯃꯣꯏꯅ ꯈꯜꯂꯤꯕꯅꯣꯅꯦ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤꯡꯁꯤꯕꯨ ꯃꯣꯏꯁꯤꯕꯨ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯕ ꯖꯥꯠꯂꯥ ꯀꯥꯏꯅ ꯈꯟꯕꯁꯨ ꯌꯥꯎꯔꯤꯑꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯍꯥꯏꯔꯤꯁꯤꯗꯤ ꯈꯪꯍꯧꯔꯦꯕ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯑꯩꯒꯤ ꯌꯨꯝꯗꯒꯤꯅ ꯊꯕꯛꯀꯤ ꯄꯣꯁꯇꯤꯡ ꯐꯥꯎ ꯆꯠꯄꯒꯤ ꯃꯇꯝꯁꯤꯗ ꯒꯥꯔꯤ ꯊꯧꯔꯤꯉꯩꯁꯤꯗ ꯂꯤꯂꯥ ꯑꯃ ꯂꯣꯏꯔꯤꯕꯅꯦꯕ ꯋꯥꯔꯤ ꯑꯃꯗ ꯂꯤꯂꯥꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯂꯣꯏꯔꯤꯕꯅꯦꯕ ꯋꯥꯔꯤ ꯑꯃ ꯁꯥꯒꯠꯍꯧꯔꯤꯕꯅꯦꯕ ꯏꯕꯗꯤ ꯀꯣꯟꯅ ꯏꯔꯁꯨ ꯑꯗꯨ ꯍꯥꯏꯕꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥ ꯉꯁꯤ ꯑꯣꯖꯥꯅ ꯆꯤꯜꯂꯕ ꯑꯣꯖꯥꯒꯤ ꯃꯇꯝꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯂꯛꯇꯒꯤ ꯑꯊꯣꯏꯕꯁꯤꯡ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯈꯤꯅ ꯄꯨꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯏꯄꯤꯁꯣꯠ ꯅꯥꯏꯅ ꯆꯠꯊꯖꯒꯗꯕ ꯊꯧꯔꯝ ꯑꯁꯤꯒꯤ 9ꯁꯨꯕ ꯏꯄꯤꯁꯣꯠ ꯑꯁꯤꯗꯩꯗ ꯑꯣꯖꯥꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒ ꯁꯪꯕ ꯃꯇꯝꯁꯤꯡꯗꯁꯨ ꯑꯣꯖꯥ ꯅꯣꯡꯃꯈꯛ ꯎꯅꯕꯁꯤꯅꯗꯤ ꯃꯄꯨꯡ ꯐꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯕ ꯋꯥꯍꯪ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯈꯪꯅꯤꯡꯕ ꯄꯣꯠꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯆꯤꯊꯗꯅ ꯂꯩꯍꯧꯔꯤꯕꯅꯤꯅ ꯃꯇꯨꯡ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯗꯨꯃꯛ ꯂꯧꯃꯤꯟꯅꯁꯤ ꯃꯇꯝꯗꯨꯗꯁꯨ ꯑꯣꯖꯥꯅ ꯍꯔꯥꯎ ꯑꯩꯈꯣꯏ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯣꯖꯥ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯔꯝꯃꯒꯁꯨ